Kurumjari, ISTV ki pau ming tabiri basingbu taram noksari hanbada mariba pau. Councillor na IMC ki staff ama manalera mi haibagi wathok soktorakli. Pau sandono bizari. IMC ki councillor amana employee ama manalera mi haibagi matangda hundok hundin tongnabagi thabak leptana satharakli. IMC ki chairperson Raghumanina Councillor Subhash Chandra amadi Aryan Kumar gi mathakta kupna thijilaga kari thabak lokotpa yabagi haibadu yengani haina ngasi Manipur Press Club da pangthokpa pawmisinga unabada phongdokre. Mangna makhatana IMC gi staff amasung councillor sing nungsi sanana hingminaduna IMC bu sakharhanba pami haiki. Staff amasung councillor si tourism sing ai khada leiraga koi punna chaminagadawba adugumba amawna moi marakta leiba ningai sanganaba du ai simathang nongni simungda sandaibu punganaba ai honajage haibiga sasu leje Amaromda Khagempali Huidrom Lekai gi mera paibina victim oiriba Khogen Royauna thokiba thodok adu condemn toboglerena Subhash Chandra amadi Aryan Kumar fukiba leite haina media da phongdokiba adu aranbani makhwani gi mathakta action lokhpiu haike moise action lokhpa pami one number 16 ne Subhash Chandra ga one number 4 Aryan Kumar mo ni se action lokhpa pami Sakhangdaba mioi kharana Lamlong High Secondary School gi principal gi ka thugairaga Potai kya Huranaba ngarang nimidang honaramle. School asigi awang thangba maikai gi ground floor da leiba principal gi kagi thongnau yot lentalaga grodes ahum mari thugairamani. Thogdo asigi matangda principal and Rane Sorina school asida asigumba thabak jathaba si ahum mai rak sure mari lenaba authority na akanman biang jangbiu haina phongdorakle. Yamna mangan taan baji uskunji je yam tuimelle aduna masi gumbasi handaki ji smai to baji yamna thuidoi no ne yam mang bata ko matung du yam tori computer gi room leri bani computer gi room ji thugai ra dum lo bi ya bagi chance khudum chaba moi yam phangani sum tawra badi aduna masi hair thurjina angamba sakti hona biduna sum je mateng pangbi na ba sum mang bata pa to dana ba matung da section na jingjan bina ba uskunji site gi principal ma hoina aina Government is high take to Tokyo by Nina Asumba Wahaji Tamjagi and Kanjari. Kanglaipa Manipurda Jati Amatana Lamachet Amata Dabito Boyaroi Lamdam Sida Blocket Togduna Misam Praza Singh Awaban Hanba Amadi No Si Sanan Hing Mineribasi to Gaina Honorakba Lavactivani Mioiba Equina Sibamatamda Lamachet Ama Fauba Pubayari Dabda Mikana Duna Purumasel Kaidanabagi Wakalonda Sangsin Gumsi Haina Discovery and Adventure Trustna appeal torli. Kurai Chairen Tong Ukru Rota Ngarang Bom Pokaiduna Asopan Nangan Kiba Togdokbu Janinda for Fongdoktuna Ngasi School Game Harry Gana Wakanmi from Tatakre. Konsam Tomba and Sasi English School Amadi NG Mangi Science Secondary School Gi Mahari Singna Schoolski Mamangda Wakanmi from Tataki. Bom Pokai Kiba Togdokbu Janinda Ba Warol Kaya Placard Sing the Iki. Mahiro amana phongdorakpada school gi mamang maktada bom pukhayan kiba thodok adu matungda amu hana tawbiganu ngarang TET gi parikha lebadagi school suti thakibana mahiro amata asopan yaukidabani matungda amu hana tawbiganu haiki school gi hegomang get amang tada bom pukhayan basida numitu TET exam lebagi suti wa mi phagwan mar chhatra sing ground sana badu bom pukhaba so asopan thombe masipuna ma kana responsibility lokodo Sadra Quene, the Tungi Yumbironi Tungi Yumbiro, quite never had to say the same as Matung the Zoo, say a same Mamando, District Program Coordinator Bisnupurna Sinduna Implementation of MZNRE GSK Matangda Jila Sigi Jila Parisat Member Singh Pradhan Singh Amasung Ward Member Singhi Nimit Marini Sathagadaba Basic Training Program Ama Ngarangdegi Bisnupurgi Gyam Baning Singh Sanglenda Hokre Training Manungda Scheme Masga Marinaba Tongan Ba Topic Singda Expert Singna Wangangani Ahobonimita Social Audit Transparency and Monitoring Grievance Redressal Singwagi Matangda Wangangani Aduga Matangi Ninidana Ward Member Singna Sarubyagani Training Asigamari Redena MZNRE GSK District Program Coordinator Amasung DC Bishnupur Jason A Simrena Haiki Sakwa Thorangi Scheme Amadi Project Sing Grassroots Level da
yahonnaba amadi mai pangna pangthokna bonabada mipung kudimangna bhap tana saruk yaminaba darkar oi hiram asida jila parishad amadi gram panchayat ki miho singi thaudang yamna chawi herduna nimit marinigi training asina praja singi yafnaba thabak thoram sing yathokpada asau mateng ama piragani hainasu mangna phongdoki Bisnupur Jila Parishad की उप अध्यक्ष ए ब्रोजेन MGNREGS की प्रोजेक्ट ऑफिसर मोइरांग मसुंग बिष्णुपुर की वीडियो सिंगसु ट्रेनिंग अदुगा मरी लेनबा वा nganki स्कॉन गिलु सिंगबो ओइरंबा दामोदरा स्वामी की हुंबुरा मंगा सुबा मपोकुमोन थौरंग मरी लेना ngasi कार्तिका पूर्णिमा की थौरम संगाई प्रोद लैबा स्कॉनदा पांगथोखरे थौरम मसकमरी लेना दामोदरा स्वामीना मणिपुरदा खुंदा मिनरिबा टोंगान टोंगानबा जाति सिंगी नाट कल्चर अमदी संस्कृति की चनबी क्या मंगहंदना थमनब होनरमबु इकाय खुमनब उत्पो ओइना शांति की रैली अमा स्कोंडगे क्वाकैथेल ngana pithong hairangoi thong kaisam thong phawraga kaisam pa trakla matungda amu hana skonda thongki rally asida tongan tongan ba cultural troupe ki mioi kyana saruyaki ba bhakta mana phongdokhibada शांति की रैली asi nimit mangani zathagadaba cultural festival ga marilena pangthokpani masina manipur da khundaminariba jati khudimak nungsi sanana leminana bhonabada achou mateng oigani haiki पृथ्वी की मफम खुदिमुक्ता मणिपुर की जगोइना मणिपुर की सैना मणिपुर की लेरिबर नाटना मतम खुदिमुक्ता जगत सेम मपुदा काथोमी हाइबा पृथ्वी की मफम दो उप पामजबा दु महाराज के वाखल्लोना दो पृथ्वी की मफम खुदिमुक्ता शांति की पाउजे लोइना पुथोपा अदुगुंबा इहौवा ngasi की शांति की यात्रा पीस की रैली सिना अखोइना थमजबा अदुगुंबा पांदमनी मोरेगी कमांडो यूनिट अमसोंग मापन सुबा असम राइफल्स की अपुनबा फोर्स अमना चटखिबा तांग कुंतरेटा मोरे वार्ड नंबर मंगा लबुक लेकाइदा चटखिबा ऑपरेशन अमदा हैंड ग्रेनेड अनिगा कोनना फारे हारिबा लोइटाम खुनो स्पाइनी मिल क्वार्टर नंबर 15 दगी खारिबम इबोबी अपोकपा लेखिद्रबा इबो अमसोंग लोइटाम खुनो दगी थोक्सोम इबोसो अपोकपा लेखिद्रबा इबोटोन हारिबा मिय अनिसी KYKL गी सर्विस रिकॉर्डा यावदे लुप असिगा करिगुंबा हिरम अमतदा मरी लेनदि हाइना लुप असिगी पब्लिसिटी एंड रिसर्च डिप्यूटी सेक्रेटरी एस खमना थादरपा सिरोलमना हाइरी